Mayam Bukrumsari, Impact TV, aspiring candidate 2017 being Tabi Putram Oxary, aspiring candidate 2017. Lakudriba Tramathusiba Manipur Assembly Election 2017 the Pangto Kudriba, Mikal Asiga Marilena, Manipur Kendra Kyadaki Boat Lep Kudriba, Akugi, aspiring candidate sings. Na kari kita mukta makoy bot lepo pambibno makoy wakal makoy aning ba apam ba karino amasung karamba makhangi awon ba umpor ke habigi wakalol ke ado akoy viewers maru oina akoy electorate singda khangan nabagi pandamda putok sa program amuni ngasi akoy aspiring candidate lengsin bidibasi Gopen Thongram Kairao Assembly constituency gi manung sana leba sanam sandroktagi ni mahaki akoy education qualification BNE aduga mahak satkiba 10 assembly election da akoy Kairao Assembly constituency da Trinamool Congress ki akogi ticket ta Mikhal Thingna ki bani aham mutada Gopen Thongram Butaram Oxley and welcome to aspiring candidate. Hanu maktada Impact TV view tabi riba Manipur ki parja mi pung khudimak po aina harau taram na kai kunon busari. Gopen se hana Mikhal di thingna kre adu akoina mukhangjining si Mikhal di mamangi 10 assembly election de Mikhal Thing ba hogramnina rajniti si khongdabadi hokre na kone lujabadi dum yare adu masi exactly karma matam dagi no kogi rajniti de khongdab se duga kari wakhalon dagi no koi rajniti de khongdage na khanbiri se Yam nuai jai tasengna effective public service yam pamjawa aina 1995 96 azai dagi ai si graduate oiba matung dagi miyam gi sewa da ai si yamna thawai yawngai chenje pamjawa aduna lairiba local club singda matam sang na club ki secretary ki miyam jina ei bungo nang waidiya de ga na tawira kanda ina laikai ki club sing ki torokanda kairau kendri ki oiba clubs federation ga na maming thona na koi ki ahal koi senior sing na koi da yam encouraging am pibiraga koi ji miyam gi seba tongna ba miyam gi marak ta tinna ba koi bu simbi sabira ko koi oja guru khara lajai madugi matung injaraga koi na kendri ki awal pa mayam si sum koi na salaga sum taropa khona zarpa matam da thengarapa Kairao Kendra ki awal apacity sena haini masi yamna miyam mamangda Impact TV daga tamthokpusi ikai jabajani yamna sothana leiraba adugumba kendra ma oi Kairao Kendra na hek semkhiba matungdagi ka khiba khoi gi miyam gi mihut oiriba MLA asi minister oiba kaya ama MLA oiba kaya ama maikoi na parja gi tawrukani hairaga thajaraga parja miyam dagi vote ni kharaga laukhraga thabak MLA oi kharbo matungdadi ona tainaba parja gi mamangda wasamba thabak thorom kaya du Tabok oina onthoragtadana kendra si haningai leitana sothaba kendra mo lambi thongda ithei lakhongda any education gi lambi da adegi health gi lambi da hiram khudimata sothaba adugumba kendra se atoba kendra dagi Kairao kendra khara hen songa driver se tasengna puning da phaujaba ai gi life ta kana gumba department amata gi thabak tawge kana interview ga yaw gi balaichati ai gi MN objective miyam gi seba taw Okay, Yamaruina Pukara Assembly Constituency, Labor Film Sings Yam, Hajandana Pugi Sopodi film Tibadi, Masibu uplift Tauge Tangarke, Manaba Kendra, Amasung Mitu Mihenba Mo and Gabi, Wakalun, the cinema politics, sang whenever of him Tazabuda, the cinema Rasita would be missing in a Winamadu Luxury. Adu Gopen Makatan concerning see. You see, for the last many years, including Hugi Minister, Mayamasulay, Jusu, Rulingi, Emily Labidi, Adu Masining Batung, the heaven, Adu, Nimbatung the Bacase, Prazagi, Kolaux, Pain the Bacase, Nasiba, the Gopengi, Maike, the Prazam, Yamdagi, cross section of the people, the Gi, Kari Kari, a Kogi Powder Makpa, a the Makogi response, Makoi Kari to him, but delayed. I know some coin at Pada, Prazamiam was some interaction to Womatum, the Prazamiam Pami, Pose. Lairiba Kairao Kendra ki sotaraba lambi thong phalandaba masi lambi thong je hen phaganaba honabiba ithei lakhong phattaba ising se akoi gi gumam gi ising isau tholko matam de ising na thumjalaba labuk sing chi chengthokpinaba drain out tawinaba yamna phaba makhan gi adungba drain leitaba de gi semaga di yam yagadaba aduguma sembi da de gi lau si sijalapda parja sing awaba thenarkwa sugumba lakhong sing gi sembi naba honabada parja sing na khoida sauba mating pango Aku si kongsi mesti semsi, adi silam isi mesti semsi itu kan, iskun sih dah lahiriba government ki iskun sih, wajah transfer loi thabi kere wajah laitre, wajah tara lai kata buat wajah ani kata government ki wajah ani kata lahir, aku private ki aku itu tolok kagak, kaya naraga, wajah sih ni tamal le, adu nu masih nanti aku satu sing si, pasana aku lek tapi bang amtre, suku mana sing ba mayam se, matik caba MLA, matik caba minister, ma kendra ki mihul amal lahir kati, suku mayam si yang pasana yang jembiraga, aku hawala iba naharon sing si asum balambi da. Cat kinabagi, so Walambi ma Porangabo Honabada Pradasina Yamna Tatan Haiva, say a good liar was singing Pipi Reva, Hujuji Chanariva, for security Eki, Piriva, a quick Prazata Kanaba, Piriva, Posi, Makta Harigazo,
ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯆꯦꯡ ꯁꯦꯔ ꯃꯉꯥ ꯃꯉꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯃꯉꯥ ꯇꯔꯨꯛꯇꯨꯒꯤ ꯆꯦꯡ ꯀꯦꯖꯤ ꯑꯃꯈꯛꯇ ꯃꯉꯥ ꯈꯛꯇ ꯄꯤꯕꯤꯕ ꯁꯤꯒꯨꯝꯕꯅꯆꯤꯡꯕꯁꯤ ꯃꯄꯨꯡ ꯐꯥꯕ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯏꯕ ꯁ꯭ꯀꯤꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯪ ꯇꯧꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯁꯄꯣꯔꯠꯁꯤ ꯎꯔꯨꯔꯒ ꯇꯥꯔꯨꯔꯒ ꯑꯩꯅꯒ ꯈꯔꯒ ꯄꯥꯝꯖꯕꯅꯤ ꯃꯁꯤꯗ ꯍꯦꯛ ꯃꯁꯤ ꯍꯦꯛ ꯃꯩ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯖꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯏꯟꯈꯠꯄꯤꯌꯨ ꯄ꯭ꯔꯖꯥꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯗ ꯃꯁꯤꯒꯤ ꯁꯛꯇꯤꯗꯨ ꯗꯥꯏꯇꯗꯨ ꯁꯤꯟꯅꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯥꯎ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤ 23 ꯇꯥꯟꯅꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯒꯣꯄꯦꯟꯁꯤꯁꯨ ꯏꯁꯥꯃꯛ ꯑꯃꯅꯤ 23ꯒꯤ ꯃꯅꯨꯡꯗ ꯏꯁꯥꯃꯛꯁꯤ ꯇꯥꯟꯅꯔꯦ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯄꯤꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯋꯤꯅꯤꯕꯤꯂꯤꯇꯤ ꯐꯦꯛꯇꯔ ꯑꯩꯈꯣꯏ ꯀꯥꯕ ꯌꯥꯕꯒꯤ ꯐꯦꯛꯇꯔꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯁꯤ ꯗꯤꯇꯔꯃꯤꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕꯁꯤ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯇꯣꯇꯦꯜ ꯏꯂꯦꯛꯇꯣꯔꯦꯠꯁ ꯚꯣꯇꯔ ꯃꯁꯤꯡꯁꯤꯒꯤ ꯆꯥꯗ ꯀꯌꯥꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯟꯁ ꯄꯥꯔꯁꯦꯟꯇꯦꯖ ꯅꯠꯇ꯭ꯔꯒ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯒꯣꯄꯦꯁꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯋꯦꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯕ ꯀꯟꯗꯤꯁꯟꯁꯤ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯕꯤꯖꯦꯄꯤꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯀꯪꯒ꯭ꯔꯦꯁꯀ ꯕꯤꯖꯦꯄꯤꯒ ꯕꯤꯖꯦꯄꯤꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ 12 23ꯁꯤ ꯕꯤꯖꯦꯄꯤꯗ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯦ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯐꯪꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯪꯍꯧꯗꯕ 13-13ꯁꯤꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯕꯤꯖꯦꯄꯤ ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯣꯛꯑꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯔꯀꯥꯔꯁꯤ ꯏꯟꯊꯨꯕꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯏꯁꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯤꯀꯦꯠ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯁꯄꯣꯔꯠ ꯕꯦꯁꯁꯦ ꯑꯦꯔꯥꯎꯟ ꯀꯌꯥꯃꯨꯛ ꯂꯩꯔꯦꯅ ꯂꯧꯕ ꯌꯥꯔꯦ ꯁꯄꯣꯔꯠ ꯕꯦꯁꯁꯤ ꯌꯥꯝꯅ ꯑꯦꯛꯖꯦꯛꯂꯤ ꯄꯣꯏꯟ ꯍꯥꯏꯔꯕꯗ 9000 ꯃꯁꯤꯗꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗꯂꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯑꯥꯎꯠ ꯑꯣꯐ ꯇꯣꯇꯦꯜꯁꯤ ꯀꯌꯥ ꯑꯣꯏꯕꯤꯔꯝꯅꯤ 26 26 ꯃꯨꯛꯇ ꯃꯥꯄꯟ ꯐꯪꯕ ꯍꯥꯏꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯈꯔꯒ ꯈꯣꯝꯃꯒ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯗꯨꯅ ꯈꯔ ꯁꯄꯣꯔꯠ ꯇꯧꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯒꯣꯄꯦꯟꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯧꯅ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯅꯧꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯀꯥ ꯍꯥꯏꯕꯒꯤ ꯐꯤꯝꯗꯨ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯉꯣꯟꯗ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤꯁꯤ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯁꯦ ꯑꯃꯈꯛꯇꯪꯗ ꯄꯤꯒꯗꯕꯅꯤ나 ꯃꯁꯤ ꯀꯩꯅꯣꯗ ꯒꯣꯄꯦꯟꯗ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯀꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯐꯪꯗ꯭ꯔꯒꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯨꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯁꯤ ꯍꯦꯛꯇ ꯅꯧꯅ ꯌꯥꯎꯕ ꯉꯟꯇꯥꯅ ꯌꯥꯎꯈꯤꯕ ꯄꯥꯔꯇꯤꯒꯤ ꯑꯔꯤꯕ ꯁꯦꯅꯤꯌꯔ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯌꯥꯎꯔꯛꯄ ꯃꯁꯤꯗ ꯕꯦꯁ ꯇꯧꯒꯗꯧ ꯃꯥꯟꯗꯦ ꯁꯦꯟ ꯄꯥꯏꯕ ꯑꯃꯁꯨꯡ ꯄꯥꯏꯗꯕꯗ ꯕꯦꯁ ꯇꯧꯗꯧ ꯃꯥꯟꯗꯦ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯤꯄꯜꯁꯤꯒꯤ ꯚꯣꯏꯁꯁꯤ ꯇꯥꯔꯀꯥꯟꯗ ꯋꯤꯅꯤꯕꯤꯂꯤꯇꯤ ꯆꯥꯟꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯗ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯕꯤꯖꯦꯄꯤ ꯌꯥꯎꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕ ꯂꯩꯖꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ 2012ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯑꯦꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯒ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯗ ꯚꯣꯠ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝꯗꯒꯤ ꯅꯨꯃꯤꯠ 2-3 ꯈꯛ ꯑꯩ ꯌꯨꯝꯗ ꯏꯂꯦꯛꯁꯟꯗ ꯃꯥꯏꯊꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯤꯇꯪ ꯌꯨꯝꯗ ꯐꯝꯃꯝꯃꯦ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡ ꯅꯨꯃꯤꯠ 5-10ꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯂꯝꯊꯨꯡꯐꯝ ꯇꯦꯟꯕꯅ ꯑꯩ ꯐꯪꯗꯕꯅꯤ ꯈꯔ ꯁꯥꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯟꯊꯨꯡꯗꯣ ꯑꯗꯨꯅꯗꯤ ꯑꯩ ꯆꯍꯤ 5 ꯆꯦꯟꯗꯕ ꯌꯥꯗꯦꯅ ꯁꯣꯂꯦꯞ ꯂꯦꯞꯇꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯣꯠꯅꯖꯔꯦ ꯑꯗꯨꯕꯨ BJPꯁꯤ 2014ꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯗ ꯑꯩ BJPꯗ ꯖꯣꯏꯟ ꯇꯧꯖꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯇꯥꯏꯃꯤꯡ ꯆꯥꯅ ꯌꯥꯎꯍꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯂꯥꯁ ꯑꯋꯥꯔꯗ ꯌꯥꯎꯕ ꯅꯠꯇꯕ 11 ꯑꯋꯥꯔ ꯅꯠꯇꯕ ꯇꯥꯏꯃꯤꯡ ꯆꯥꯅ ꯌꯥꯎꯕ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅꯤꯅ ꯑꯩꯈꯣꯏ ꯂꯧꯖꯕ ꯇꯥꯔꯦ ꯒꯣꯄꯦꯟꯁꯦ ꯑꯗꯣ ꯒꯣꯄꯦꯟ ꯉꯁꯥꯏꯒꯤ ꯌꯥꯝꯗꯤ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯄꯦꯟꯗꯦ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯄꯦꯟꯗꯦ ꯄꯥꯝꯃꯤꯗꯤ ꯆꯍꯤ 5 ꯑꯃꯇꯪ ꯏꯟꯈꯠꯄ ꯀꯥꯟꯗ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯊꯣꯛꯄ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯕꯗꯨꯅꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯦ ꯒꯣꯄꯦꯟꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯏꯐ ꯏꯂꯦꯛꯇꯦꯠ as a BJP candidate MLA ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯁꯤ ꯀꯔꯤꯅꯣ ꯆꯍꯤ 5ꯁꯤꯗ ꯄꯤꯗꯣꯏꯁꯦ ꯍꯥꯟꯅ ꯊꯥꯖꯕ ꯌꯥꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯍꯥꯏꯔ ꯀꯥꯈꯤꯕ ꯉꯥꯛꯇꯅꯤ ꯀꯣꯟꯅ ꯇꯧꯗꯕ ꯉꯥꯛꯇꯅꯤ ꯒꯣꯄꯦꯟꯒꯤ ꯊꯃꯣꯏꯗꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯤ ꯀꯔꯤꯅꯣ ꯇꯧꯕꯤꯗꯣꯏꯁꯦ ꯑꯩ ꯍꯥꯟꯅ ꯊꯝꯖꯒꯦ ꯆꯍꯤ 10-20 ꯆꯪꯅ ꯃꯤꯌꯥꯝꯒꯤ ꯋꯥꯛ ꯇꯧꯗꯅ ꯍꯣꯠꯅꯔꯒ MLA ꯆꯍꯤ 5 ꯈꯛꯇꯪꯒꯤ ꯆꯍꯤ 10-20 ꯋꯥꯛ ꯇꯧꯖꯔꯛꯄꯁꯦ ꯆꯍꯤ 5 ꯈꯛꯇꯪꯗ ꯀꯥꯔꯒ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯛ ꯅꯠꯇꯦ ꯑꯩꯅ ꯆꯍꯤ 10 ꯋꯥꯛ ꯇꯧꯔꯗꯤ ꯑꯩ ꯆꯍꯤ 30-40ꯗꯤ MLA ꯑꯣꯏꯖꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯗꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ MLA ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯑꯣꯏꯍꯟꯕꯤ ꯇꯥꯔꯒꯗꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯟꯗꯤꯕꯂꯞ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯟꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯕ ꯅꯍꯥꯔꯣꯟꯁꯤꯡ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯈ꯭ꯔꯒꯗꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯥꯏꯌꯣꯟ ꯆꯨꯝꯅꯕ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯆꯧꯕ ꯊꯧꯗꯥꯡ ꯅꯝꯕꯔ 1 ꯂꯧꯖꯒꯅꯤ ꯂꯩꯔꯤꯕ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯗꯤꯕꯂꯞ ꯑꯣꯏꯗ꯭ꯔꯕ ꯍꯦꯜꯊꯗ ꯏꯗꯨꯀꯦꯁꯟꯗ ꯏꯊꯩ ꯂꯧꯈꯣꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩ ꯑꯆꯧꯕ ꯈꯨꯠ ꯊꯥꯖꯒꯅꯤ ꯃꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯥꯔꯥ ꯑꯃꯈꯛ ꯉꯁꯤ ꯇꯝꯕꯤ ꯀꯥꯈ꯭ꯔꯒ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯆꯍꯤ 5 ꯂꯩꯔꯒ ꯂꯧꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯄꯥꯔꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯀꯥꯟꯗ ꯂꯥꯛꯏꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯊꯥꯗꯕꯗ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯖꯥꯒꯤ ꯄꯤꯔꯤꯕ ꯁ꯭ꯀꯤꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛꯊꯣꯡ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯖꯥꯗ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯕꯗꯨ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯀꯃꯥꯏ ꯄꯥꯏꯈꯠꯄꯤꯒꯦꯅ ꯈꯟꯕꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯁꯤ ꯑꯩꯒꯤ ꯄꯤꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤ ꯉꯁꯤꯐꯥꯎꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯁꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯌꯧꯔꯦ ꯍꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯍꯤ ꯑꯃꯗ ꯄꯤꯔꯤꯕꯁꯦ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔꯁꯤꯗ ꯉꯁꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯅ ꯁꯨꯕꯅꯤ ꯂꯝꯕꯤꯁꯤꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯃ ꯀ꯭ꯂꯕꯁꯤꯃ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯁꯤꯃ ꯃꯁꯛ ꯊꯣꯛꯄ ꯃꯤꯟꯅ ꯎꯕ ꯄꯣꯠꯁꯛ ꯑꯃꯐꯥꯎ ꯉꯁꯤꯕꯨ ꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯂꯥꯛꯀꯗꯕ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗ BJPꯕꯨ ꯊꯥꯖꯗꯅ ꯑꯩꯕꯨ ꯊꯥꯖꯗꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯅ ꯑꯩꯕꯨ MLA ꯑꯃ ꯑꯣꯏꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟꯒꯤ ꯐꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯔꯤꯕ ꯄꯣꯂꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯥꯟꯅꯕ ꯁꯤꯌꯥꯔ ꯑꯃꯗ ꯃꯐꯝꯗꯨꯒ ꯆꯥꯟꯅꯕ ꯁꯤꯌꯥꯔ ꯑꯃꯗ ꯃꯗꯨ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯌꯥꯝꯅ ꯁꯤꯟꯁꯔꯤꯇꯤ ꯂꯩꯅ ꯏꯁꯥꯅ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯄꯣꯂꯤꯡꯗꯨꯒꯤ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯁꯤꯡꯗꯨꯗ ꯁꯤꯟꯅꯔꯒ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯝꯇ ꯂꯧꯗꯕꯤꯗ ꯃꯗꯨ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯑꯁꯥꯅꯤ ꯑꯗꯣ ꯒꯣꯄꯦꯟꯅ ꯍꯥꯟꯅꯁꯨ ꯀꯦꯟꯗ꯭ꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯒꯤ ꯔꯥꯖꯅꯤꯇꯤ ꯆꯪꯗꯅ ꯃꯁꯤ प्रजाꯒꯤ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯇꯧꯒꯦ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯔꯥꯖꯅꯤꯇꯤꯗ ꯆꯪꯕ ꯑꯣꯔ ꯐꯤꯜꯝꯗ ꯆꯪꯕꯕꯨ ꯑꯣꯏꯔꯦ ꯑꯥꯔꯠꯇ ꯆꯪꯕꯕꯨ ꯑꯣꯏꯔꯦ ꯑꯦꯅꯤꯊꯤꯡꯁꯤ ꯃꯤꯑꯣꯏꯕ ꯃꯥꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯃꯥꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯥꯏꯀꯟ ꯑꯃꯃꯛ ꯂꯩ ꯒꯣꯄꯦꯟꯒꯤ ꯑꯣꯏꯅꯗꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏ ꯃꯥꯒꯤ ꯃꯇꯧꯁꯤ ꯄꯥꯝꯃꯤꯀꯣ ꯀ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯃꯃꯤꯡ ꯈꯔ ꯄꯟꯕꯤꯌꯨ ꯑꯩ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯁ꯭ꯇꯦꯠꯀꯤ ꯅꯠꯇ꯭ꯔꯁꯨ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯤꯌꯦꯟ ꯀꯦꯟꯗꯤꯗꯦꯠ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ BJP ꯌꯥꯎꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠ ꯂꯩꯇ꯭ꯔꯤꯀꯥꯟꯗꯗꯤ BJP ꯌꯥꯎꯖꯩ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯚꯥꯁꯟꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯇꯥꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯍꯦꯛ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯃꯥꯒꯤ ꯃꯣꯗꯦꯜꯁꯤ ꯎꯔꯨꯕ ꯇꯥꯔꯨꯕꯗꯒꯤꯗꯤ ꯇꯁꯦꯡꯅ ꯔꯥꯖꯅꯤꯇꯤꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯏ ꯒꯣꯄꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯚꯣꯏꯁ ꯐꯖꯕ ꯁ꯭ꯇꯥꯏꯜ ꯇꯧꯕ ꯑꯦꯅꯤꯊꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯂꯣꯏ ꯍꯩꯅꯩ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯁꯝꯊꯤꯡ ꯑꯩ ꯒꯣꯄꯦꯟꯗ ꯏꯟꯁꯄꯤꯌꯔ ꯇꯧꯕ ꯏꯟꯀꯔꯦꯖ ꯇꯧꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯃꯥꯏ ꯈꯣꯟꯖꯦꯜ ꯈꯛꯇꯗꯨꯔ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯁ꯭ꯔꯤ ꯈꯛꯇꯗꯨꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯒꯤ प्रजाꯁꯤꯡꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯠꯆꯗꯦ ꯋꯥꯈꯟꯗꯪ ꯄꯤꯔꯦ ꯊꯕꯛꯇꯤ ꯇꯧꯗꯕꯗꯨ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯅꯠꯇꯦ ꯇꯧꯗꯣꯏꯅꯣ ꯊꯕꯛ ꯇꯧꯕ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯃꯥꯒꯤ ꯕꯦꯛ ꯃꯅꯤ ꯍꯟꯖꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯐꯦꯛꯇ ꯄꯨꯊꯣꯛꯑꯝꯕ ꯖꯥꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯟꯗꯅꯒ ꯇꯧꯔꯛꯏꯕ ꯑꯗꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯨꯈꯥꯕꯤꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯝꯃꯛꯏꯕ ꯃꯥꯒꯤ ꯁ꯭ꯀꯤꯝ ꯃꯈꯜ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯃꯁꯤ ꯇꯧꯔꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒꯗꯤ ꯃꯁꯤ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯤ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯨꯊꯣꯛꯄꯤꯔꯛꯏꯕ ꯑꯩꯈꯣꯏ ꯅꯔꯦꯟद्ꯔ ꯃꯣꯗꯤꯁꯦ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯒꯣꯄꯦꯟ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯔ ꯗ ꯂꯥꯁ 70 years ꯕ꯭ꯂꯦꯛ ꯃꯅꯤꯒꯤ ꯄꯣꯠꯁꯤ ꯍꯟꯗꯛꯇ ꯌꯥꯝ ꯊꯨꯅ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯣꯟ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯊꯕꯛꯁꯤ ꯙꯛ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯥꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯥꯏꯗꯤꯌꯦꯜ ꯄꯣꯂꯤꯇꯤꯁꯤꯌꯟꯅꯦ ꯑꯃꯁꯨ ꯍꯥꯏꯔꯦ ꯑꯗꯣ BJP ꯌꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯂꯥꯏꯛ ꯋꯥꯏꯁ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯦꯜꯂꯤꯕ ꯒꯨꯟ ꯃꯥꯅ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯒꯦꯟꯁ ꯕ꯭ꯂꯦꯛ ꯃꯅꯤ ꯀꯥꯏꯁꯦ ꯀꯅꯥꯒꯨꯝꯕ MLA ꯑꯃꯠꯇꯅ MP ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯑꯝꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯕꯣꯜ ꯗꯤꯁꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯨꯚ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯦ ꯂꯧꯈꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯥꯏꯗꯤꯌꯦꯜꯅꯦꯅ ꯂꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯉꯁꯥꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯇꯥꯏꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯈ꯭ꯋꯥꯏ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯃꯥꯟꯗꯕꯤꯗ ꯃꯤꯅ ꯉꯝꯃꯣꯏ ꯀꯩꯗꯤ ꯍꯥꯏꯕ ꯉꯝꯒꯗꯕ ꯄꯣꯠ ꯑꯃ ꯀꯩ ꯇꯧꯒꯦ ꯈꯜꯂꯤ ꯑꯩꯅ MLA ꯑꯣꯏꯔ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤ ꯊꯕꯛꯁꯤ ꯁꯨꯗꯕ ꯅꯍꯥꯔꯣꯟꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯁꯨꯐꯝꯗꯤ ꯌꯥꯝꯅ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯆꯤꯡꯌꯥ ꯇꯝꯌꯥꯁꯨ ꯑꯣꯏ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯒꯤ ꯆꯤꯡ ꯑꯍꯥꯡꯕꯅꯆꯤꯡꯕꯁꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯋꯥꯔꯛ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤꯡꯗ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯐꯪꯕꯅ ꯐꯪꯈ꯭ꯔꯦ ꯐꯪꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯦꯟꯅ ꯌꯥꯝ ꯂꯩꯗꯣꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯪꯍꯧꯗ꯭ꯔꯤꯕ ꯌꯨꯠ ꯑꯣꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯍꯩꯅꯕꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯤ MLA ꯑꯃ ꯑꯣꯏꯅ ꯄꯨꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯍꯩꯅꯕꯤ ꯃꯁꯤꯒꯨꯝꯕ ꯄꯣꯛꯍꯟꯕ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯇꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯇꯧꯖꯩ ꯑꯗꯣ ꯒꯣꯄꯦꯟ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯍꯟꯕ ꯍꯥꯏꯕ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯍꯟꯒꯦ ꯍꯥꯏꯕ
ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯑꯃ ꯀꯣꯟꯀ꯭ꯔꯤꯠ ꯔꯣꯗ ꯃꯦꯞ ꯑꯃꯈꯛ ꯂꯩꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡ ꯃꯌꯥ ꯅꯛꯑꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯃꯗ ꯆꯤꯡ ꯃꯌꯥꯗꯨ ꯀꯩ ꯇꯧꯗꯣꯏꯅꯣ ꯂꯐꯨ ꯂꯣꯏꯅ ꯊꯥꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯀꯣꯟꯀ꯭ꯔꯤꯇꯥꯏꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯃꯣꯏ ꯌꯥꯠꯄꯒꯤ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯧꯔꯒ ꯌꯥꯠꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤ ꯄꯥꯏꯈꯠꯄꯤꯒꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞꯇꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯑꯩꯅ ꯋꯥꯈꯟꯗ ꯄꯥꯝꯖꯕ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯗꯨꯒꯤ ꯑꯈꯪ ꯑꯍꯩ ꯌꯥꯝ ꯇꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯑꯩ ꯑꯈꯪ ꯑꯍꯩ ꯊꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤꯗꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯝꯄꯥꯛꯇꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯅꯍꯥꯔꯣꯟꯁꯤꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯤꯗꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯇꯔ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦꯁꯤ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯌꯥꯠꯃꯤꯟꯅꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯐꯪꯗꯕ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯊꯕꯛꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯋꯥꯛ ꯀꯜꯆꯔꯁꯤ ꯄꯨꯔꯛꯑꯒ ꯋꯥꯛ ꯀꯜꯆꯔ ꯀꯔꯝꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯔꯣꯗ ꯃꯦꯞ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯃꯗꯨ ꯃꯤ ꯑꯃꯅ ꯂꯣꯏꯅꯃꯛ ꯈꯪꯕ ꯍꯩꯇꯕꯅꯤ나 ꯃꯗꯨ ꯑꯈꯪ ꯑꯍꯩꯒꯤ ꯇꯥꯟꯅꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯌꯥꯠꯂꯒ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯀꯜꯆꯔꯒꯤ ꯀꯩꯅꯣ ꯑꯃ ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜቭ ꯇꯧꯕꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡ ꯁꯤꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯛ ꯂꯧꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Oza Pain Relief Ointment Khwang naba, kok chikpa, tang chikpa, amadi khu naba na singbada sinaba yarba Oza Lipsap Group na puthok saba Oza sinabiyo Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Welcome back. Breaking matungda aspiring candidate miyang tabi punungpo taram oksari. Hoji makata na koina mukhangjining si gopen hoji yamna muru ibasi akogi prajagi musing siga lapna basni. Praja amasung prajagi myut ka khwadi nakna matam se vote mayane hayeng phaugi matam da aduki matik akogi prajaga akoi elected representative ka se adumki matik naknai ka matungda pura anoba dunya amada legi bi film legi. Gopengi oredi masi vote kar kan da kona chen sauke khanbra hoji go film di prajaga akoi kendra sigi prajaga gopenga lainabu mari se karma makhangi mari lain. Masidi aidi vote mayagi nasadre. Nasayna mama da hijaki bido. Aikogi 2012 ki vote si loirba haido aba matung min manga tarungni gi matung da ai karau kendra sigi mafam khudimakta polling khudimakta ai satle. Chingi ai gi jaga sita chingi voter around listing ahum ki changle. Masi khungang tara kan di thoi hum doi. Sarasna tara ka tret le. Saras tara tare si every Sunday ai is a Christian dharma satpa misak amawena ai sarasing ji sen so honga rotation dai sarasika ba yobje Sunday da. Ai sa triben is now singa ai amotan da punje. Moige gi function lohongba sora everything singi function khudima dai participate tawje. Loinana tampaki lairiba mafam khudimuk da su kalap ki waigara 이진이 나오신 이슬리시징이 다반 정보 얘기라 롱홍동 얘기라 소라로 얘기라 마시 아 레이버 게임들이 뭐는데 레이버 톡도 와톡 쿠디막다이 서룩 야자라가 레이버 누구 뭐 톡도 보면 덤데서 가르가 인텔렉츄얼 웨이브 미징지가 이 봉ning 독싱 웨이브 뭐 거기 담자봐 야봐 와클론 마야마 이 담너비 담도 마임 사사라가 이 와리 사자이 아이온다 따한닝바 담비닝바 와자구루 마ям수 레이 마코는수 이 한껏이 딱비나비 담았다 이 레이버 프라자징시디 왜 그나군바 이진나우 탱나다바 lising kun ka taruk ni karau kendra ki voter se loina ba one and all loina ba aina contact tawgre haibati ai sona yarwa o ngamjabi thak ta loina ba yabdi loina ri yam close relationship lei habani yamna nungai je ado gopen matang sa mu khoi kano si kairau si khoi jati sunu tam phom ni muslim hindu adagi christian to to mayam taba lamdam amni masta congress ngadi bjp hergadi khoi communal naiba adum laba khoi gi party amni masta ticket pi ba ya ba yati kai habi of mayam khak sulai ado ji maitai adagi muslim christian ta phom ni ado ko pesi maitai wono po christian mu ore muslim su leire aduna di
ꯑꯩꯈꯣꯏꯒꯤ MLA ꯑꯃꯨꯛ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯋꯤꯖꯤꯁꯟ ꯇꯧꯕ ꯃꯥꯒꯤ ꯐꯦꯚꯔꯗ ꯂꯩ ꯃꯥꯒꯤ ꯐꯦꯚꯔꯗ ꯂꯩ ꯍꯥꯏꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤ ꯊꯣꯟꯗꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯕꯦꯁ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ MLA ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯀꯔꯝꯕ ꯃꯣꯗꯦꯜꯗꯅꯣ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯒ ꯗꯦꯕꯂꯞꯃꯦꯟꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯀꯅꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤ ꯖꯥꯇꯤ 6ꯅ ꯈꯨꯟꯗꯥꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃꯅꯤ ꯃꯤꯅꯤ ꯃꯅꯤꯄꯨꯔꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯔꯤꯡ ꯀꯨꯀꯤ ꯁꯣꯔꯤ ꯀꯧꯕꯤ ꯆꯤꯔꯨ ꯇꯥꯡꯈꯨꯜ ꯃꯩꯇꯩ ꯄꯥꯡꯒꯟ ꯃꯁꯤ ꯑꯩꯈꯣꯏ ꯏꯒꯤ ꯃꯆꯨꯁꯤ ꯉꯥꯡꯕꯅꯤ ꯏꯒꯤ ꯃꯆꯨꯁꯤ ꯂꯣꯏ ꯉꯥꯡꯉꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯁꯤ ꯏ ꯃꯆꯨ ꯂꯣꯏ ꯉꯥꯡꯉꯤ ꯂꯣꯏꯅ ꯅꯥꯔ ꯀꯥꯞꯅꯕ ꯌꯥꯏ ꯒ꯭ꯔꯨꯞ ꯄꯨꯟ ꯃꯥꯟꯅꯔꯝꯃꯒꯗꯤ ꯑꯗꯨꯅ ꯃꯨꯁꯂꯤꯝꯒꯤ ꯊꯣꯛꯄ ꯂꯩꯇꯦ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯊꯣꯛꯄ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯊꯣꯛꯄ ꯂꯩꯇꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ MLA ꯑꯃ ꯑꯣꯏꯕꯅ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯗꯤꯕꯂꯞꯃꯦꯟꯁꯦ ꯃꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯨꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯗ ꯀꯝꯃꯨꯅꯤꯇꯤꯗꯨꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝꯗꯨꯒꯤ ꯆꯥꯅꯕ ꯑꯦꯗꯖꯁꯃꯦꯟ ꯇꯧꯔꯒ ꯑꯩ ꯑꯗꯨꯃꯛ ꯆꯠꯅꯕ ꯍꯣꯠꯅꯒꯅꯤ ꯂꯩꯔꯤꯕ ꯗꯤꯕꯂꯞꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯗ ꯇꯧꯕꯁꯤ ꯃꯨꯁꯂꯤꯝꯗ ꯇꯧꯔꯨꯒꯅꯤ ꯃꯤ ꯉꯥꯛꯇꯅꯤꯅ ꯗꯤꯕꯂꯞꯃꯦꯟꯁꯤꯗ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯃꯛꯇ ꯁꯥꯔꯦ ꯂꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯨꯁꯂꯤꯝꯗꯁꯨ ꯑꯣꯏ ꯃꯩꯇꯩꯗꯁꯨ ꯑꯣꯏ ꯇ꯭ꯔꯥꯏꯕꯦꯜꯗꯁꯨ ꯑꯣꯏ ꯂꯝꯕꯤ ꯁꯦꯝꯃꯦ ꯀꯃꯟ ꯂꯣꯏ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯉꯣꯟꯗ ꯚꯣꯠ ꯊꯥꯗꯈꯤꯗꯕ ꯃꯤꯁꯤꯡꯗꯗꯤ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯑꯗꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗ ꯀꯩꯒꯨꯝꯕ ꯄꯣꯂꯤꯡ ꯑꯃ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯚꯣꯠ ꯊꯥꯗꯔꯝꯗ꯭ꯔꯦ ꯈꯪꯉꯒꯗꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯃꯗꯨꯗ ꯍꯥꯟꯅ ꯆꯪꯍꯟꯖꯒꯅꯤ ꯑꯣꯀꯦ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯒ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯗ ꯋꯥꯠꯈꯤꯒꯦ ꯇꯧꯍꯧꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯦꯟꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯤ ꯒꯣꯄꯦꯟꯁꯤ ꯑꯩꯈꯣꯏ MLA ꯑꯃ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏ ꯂꯧꯔꯁꯦ ꯂꯦꯠ ꯑꯁ ꯑꯦꯖ꯭ꯌꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯦ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ BJPꯒꯤ MLA ꯑꯃꯅꯦꯅ ꯂꯧꯔꯁꯤ BJPꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯦꯅꯁꯨ ꯂꯧꯔꯁꯤ ꯂꯦꯠ ꯑꯁ ꯑꯦꯖ꯭ꯌꯨꯝ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟ ꯋꯥꯔꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯄꯦꯟꯕ꯭ꯔꯥ ꯄꯦꯟꯗꯕ꯭ꯔꯥ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯦꯔꯤꯌꯥꯁꯦ ꯀꯔꯤ ꯃꯁꯤ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯑꯥꯏꯟꯗꯤ ꯂꯩꯔꯒ ꯖꯁꯇꯤꯁ ꯌꯥꯎꯗꯕꯗꯧꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯇꯕ ꯁꯦ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤ ꯄꯤꯛꯄꯅꯤꯅ ꯒꯥꯔꯤꯅ ꯃꯌꯥꯝ ꯄꯨꯁꯜꯂꯛꯄꯅꯤꯅ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯗ ꯍꯦꯛꯇ ꯖꯥꯝ ꯑꯣꯏꯅ ꯆꯠꯄ ꯌꯥꯗ ꯂꯩꯔꯦ MLA ꯑꯃ ꯍꯦꯛꯇ ꯈꯣꯡꯉ ꯂꯥꯛꯑꯦ ꯃꯥꯒꯤ ꯏꯁꯀꯣꯠꯁꯤꯡ ꯀꯨꯝꯊꯔꯒ ꯃꯌꯥꯝꯁꯤ ꯇꯥꯟꯊꯣꯛꯑꯒ ꯃꯥꯅ ꯍꯦꯛꯇ ꯃꯃꯥꯡ ꯊꯥ ꯆꯠꯈꯠꯈꯤꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯃꯇꯝꯗꯨꯗ MLA ꯑꯣꯏꯔꯗꯤ ꯀꯅꯥꯒꯨꯝꯕ MLA ꯑꯃ ꯏꯃꯥꯡꯗꯒ ꯐꯥꯎꯔ ꯆꯠꯂꯒꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇꯣ ꯑꯩꯗꯤ ꯐꯥꯅꯤ ꯍꯥꯏꯖ ꯇꯥꯏ anyway ꯃꯁꯤ ꯐꯥꯗꯅꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯄꯥꯏꯔꯗꯤ ꯀꯩ ꯇꯧꯅꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜቭ ꯇꯧꯅꯕ ꯃꯁꯤ ꯑꯥꯏꯟꯁꯤ ꯆꯞ ꯆꯥꯅ ꯆꯠꯅꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯝ ꯀꯟꯅ ꯑꯩ ꯂꯥꯎꯖꯒꯅꯤ ꯑꯥꯏꯟ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟ ꯏꯝꯐꯥꯜꯗ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟꯁꯦ ꯑꯩꯈꯣꯏ ꯍꯟꯊꯍꯟꯅꯕꯗꯤ ꯀꯔꯤ ꯄꯥꯏꯈꯠꯀꯦ ꯈꯟꯕꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯟꯊꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯐꯝ ꯄꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯂꯥꯟꯅ ꯋꯥꯟ ꯋꯦꯗꯒ ꯃꯈꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯑꯗꯒꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯂꯨꯄꯥ 10ꯒ ꯊꯥꯗꯔꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯆꯪꯕ ꯄꯥꯄ ꯆꯪꯈ꯭ꯔꯣ ꯀꯥꯏꯅ ꯏꯟꯖꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯕꯈꯩ ꯀꯛꯊꯠꯂꯒꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯤꯇꯪ ꯁꯣꯜቭ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯂꯣꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜꯒꯤ ꯆꯥꯎꯔꯤꯕ ꯁꯥꯏꯖꯁꯤ ꯆꯥꯅꯩꯅ ꯈꯟꯕꯤꯕ꯭ꯔꯥ ꯏꯝꯐꯥꯜ ꯑꯦꯛꯁꯄꯥꯟꯁꯟ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯃꯤꯁꯤꯡꯅ ꯍꯦꯟꯒꯠꯂꯛꯄ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯚꯣꯂꯨꯝꯁꯤꯅ ꯄꯤꯛꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯒꯤ ꯚꯣꯂꯨꯝꯅ ꯍꯦꯟꯒꯠꯂꯛꯄ ꯃꯗꯨꯒꯤ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜꯁꯦ ꯃꯁꯛ ꯌꯥꯝ ꯊꯤꯍꯜꯂꯦ ꯑꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯇꯣꯞꯄ ꯖꯒꯥꯁꯤꯅ ꯈꯔ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯏꯝꯐꯥꯜ ꯁꯍꯔꯁꯤ ꯈꯤꯇꯪ ꯀꯣꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯁꯦꯇꯦꯂꯥꯏꯠ ꯇꯥꯎꯟꯁꯀꯨꯝꯕ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯔꯣꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯜꯝ ꯑꯃꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯂꯥꯛꯑꯒꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕꯥꯛꯁꯤ ꯄꯨꯔꯥ ꯍꯦꯛꯇ ꯋꯥꯕ ꯐꯤꯜꯝ ꯑꯃ ꯂꯩ ꯃꯁꯤ ꯁꯔꯀꯥꯔ ꯄꯥꯏꯕꯗ ꯌꯥꯎꯔꯒ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯋꯥꯟꯁ ꯑꯦꯟ ꯐꯣꯔ ꯑꯣꯜ ꯁꯣꯜቭ ꯇꯧꯅꯕ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯊꯝꯒꯦ ꯈꯜꯂꯤ ꯃꯁꯤ ꯃꯅꯤꯄꯨꯔꯁꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯕ꯭ꯂꯣꯀꯦꯠꯁꯤꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯃꯥꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯄꯦꯟꯗꯕꯗꯒꯤ ꯃꯤꯑꯣꯏ 9-10ꯅ ꯄꯨꯟꯁꯤꯜꯂꯒ ꯍꯦꯛꯇ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯤ ꯕꯟ ꯇꯧꯅꯤꯅ ꯍꯦꯛꯇ ꯃꯤꯌꯥꯝ ꯂꯤꯁꯤꯡ ꯂꯥꯛ ꯂꯩꯔꯕ ꯃꯤꯌꯥꯝꯁꯤ ꯋꯥꯍꯜꯂꯒ ꯃꯤꯑꯣꯏ ꯈꯔꯗꯨꯒꯤ ꯅꯤꯡꯊꯨꯡꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯇꯠꯇꯅ ꯑꯁꯨꯝꯕ ꯕ꯭ꯂꯣꯀꯦꯠꯁꯦ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯈꯔꯁꯨ ꯍꯟꯊꯒꯅꯤ ꯄ꯭ꯂꯁ हाईवे प्रोटेक्शन फोर्स का लिंगकांदा यामना तोइना तोइना यामना लन कुंगना अदुम फोर्स थमदलकांदा नमफुदा सरकारसिना मदु मायामसे हाइदियागा मसे आई मोतदे नमदना यादि हेबदुम खंगलगा मसे तौनिमगी अपा ओके ज्ञान ताबा इसे लोनमति ताबा यादने तादब खरन तौ तादब खरदुन तौरे ज्ञान ताबा म्याम द मासु ताबा ngaiteira kari tawgani मसे मा ताबा ngaइबा याररोय तादबदुदि तौहम थोपा गवर्नमेंट अमा लैबगी चप चाबा एक्शन जे लखत बतारे मदुगी मतम दुजति
Okay, Manipur ki unemployment problem si yamna sound na le biggest issue hai ka target development ka unemployment problem gani. Unemployment problem se Manipur ki context se yam kanda kari area da khu gi si khoina khotna kanda loina mak ting amoy khara da urso handan ba ya ba area se kari meeting thambit. Masih miyang se akhoi ki government ki employee bi bakatu juna Manipur ki naharon sing ki samai saji kon bading ngamaro en kanse. Masih kon na bagi pampai di atopa private ki woi ba. Tongba ya ba akhoi ki mayam lai je hejeri ba. Ai mai photokba guma legla tawrei ba. Enterprises mayam akhoi linkalai ba kabok chaba gumba. Adegi ising mineral water home toklai ba. Mayam apa ante lor guma mayam masih akhoi nuti changi ba corget gumba. Sapon gumba. Sumba makan ge tongan ba. Mayam factory masa tawba ya ba. Masung mo mayam tokokradi thabak government ge job tanar mi mayam se adu mada khara haido khara gati thabak thibaki naharon singi unemployed ge problem se kitang solve tawba ngam dai na khanje. Okay, masi area se koi other existing labor sing se sumaji upgrade ton gi samkanda koi tourism lairi koi gi agro based industry lairi ada simba myam sing su koi biodiversity ha ga koi north east india se wall gi koi hotspot top spots in the lairi ba kanoni ada to koi gi ada koi adventure sports ada mayam slai masi myeng sida masi po se koi gi sarkar pa gi matam du da dum haira ma to ki se masi tok tana ba definite policy amasum yalaga thamning bi wakhan di phawra kamai taw Masih fau. Aku ini hantar ke anova, ari bakara asu, anova bakara asu, ni humputi kara kaduri, tu kan 17 sita. Kara ini MLA singsa, yang na pasana, yang na teng ngau na kanba, miam kita singna kan gadawa. Semi berlo si sabjane in gadawa. MLA we kara kanta lo na thai raga, ayi we hugda bayati hai, batu kumbawa kalau lagi bermusik sa, masih thagalak pirak tu nabai Manipur ki pasada so arpen so tahu ni, yang seng na thamoi seng batu kumbawa misak thagalak kanta, hekta sana ba MLA sina tawba ya ba promote tawba ya ba thabuk si hiram khudimak ta line khudimak ta leiba mayam se thamoi seng na tawbinara kan ti akoi lo si an te ngai ki thabuk si mai pa ka ngai khale adu ai ithanda na buji manang da ithanda na ai tawda ya de na mu or ka so semi da la or ka so Okay, madugo mari le na lakadra element akoi assembly se masigi karako humpu MLA humpu se akoi dol na tabi ofum matham raga only akoi sina dol ofum sing ngak tang thamaga karakter MLA singse karam makhan gi MLA kari gunchen be MLA ngata yawhoni ngata ki 11 assembly elections da yaw karakter base karam MLA ngata uheni masih leibak praja phajana nungsi majati adigi mage kan state sibu thamoi sena nungsi jaba state kai be yadi habi wakhan lei jaba amadi leiri ba ma kendra dugi praja sing bu makoi ri hingdana ai hingba yaro habi khanba wakhan tasena khanba yamna transparent waiba sincerity waiba thamoi sengba misak sing to modu MLA boina ai samona voter mo worga so ai candidate mo worga so modu mo misak to ai thaga pamse Okay, yam tentak na khoi aroi bu ko singi mangda yam tentak na khangje ning si Manipur da yam thengne se akoi gi sendong gi film phatte akoi gi chakthung yam thung di habna sing ba gi nama da ai di opposition ni adi ai di MLA katang oi ka ga thabak tawdu mayam khak lei jahi manga din nungai na dum sakhiba masigi posi opposition da leren khalasi adaga MLA oren su khalasi madu akoi gi paisa leite na dumai dum tokadera kari pot puthoni idea puthoni masih hoige ruling da laikera opposition laikera MLA ngi sabsaba magi duty di opposition or so ruling was some money hajani magi thungba chakthung chamane hajani state government da madu gi fund marang kaina development tongna ba kendri development tongna ba leitre so center da gi kai to ba yab ge isingira mai gira everything lairiba award padu gi problem jing do solve tongna bi da makta state government da gi leitre ga so center da gi kai lege ji ko chen chen lai thoktai ai gi MLA mo bi ithodi ai gi praja jing nunga hen ba praja jing gi complain hen da ba madu ai gi ithong ne khala kanda ruling wegera opposition wegera sab chaba ai gi thogang logjegan Okay, aroi boina khangjaning si akoi gi lakadriba mikhal siga mari le na kendra gi kairau assembly kendra gi miam masung Manipur miam da kari wafum thambini aina igi kendra masung Manipur gi praja khudima gi mafam da aina aroi boina thamjaning ba wafam se aikoi leiriba Manipur gi leiriba praja aikoi khudima se ban blockade amasung hana sunaba crime kaya na ngahak leitana aikoi da awa piraba dugumba praja ngatani masigi khudong chadaba mayam sidagi kokna bagi damakta handak nauna semakadaba no government sa yamna mating leiba senja thumja leitaba amaga gi marakta corporation pinaraga Manipur gi development tongna bo honaba matamda yamna thodang yaba aduma MLA thagal pada miyam praja miyam gi asoba support darkar wai maruina ai samak BJP gi candidate amoina karau kendra da chongthoke na khanjariba aduma candidate amani karau kendra gi praja khudima gi mafamda aikoi praja khudimang na leiriba
ꯀꯣꯡꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯍꯥꯔꯕ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯁꯦ ꯏꯟꯊꯨꯅꯕꯒꯤꯗꯃꯛꯇ ꯕꯤꯖꯦꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯊꯥꯗꯕꯤꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯒꯣꯄꯦꯟꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯁꯥꯁꯟ ꯑꯃ ꯂꯩꯉꯥꯛ ꯑꯃ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯁ꯭ꯇꯦꯕꯜ ꯒꯣꯔꯃꯦꯟ ꯑꯣꯐ ꯗ ꯄꯤꯄꯜ ꯐ꯭ꯔꯦꯟꯂꯤ ꯄꯤꯄꯜ ꯑꯣꯏꯕ ꯑꯗꯨꯝꯂꯕ ꯒꯣꯔꯃꯦꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯈꯛꯇ ꯅꯠꯇꯅ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯁ ꯗꯦꯕꯂꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯂꯤ ꯗꯦꯕꯂꯞ ꯑꯣꯏꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯕꯤꯖꯦꯄꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯔꯤ ꯉꯁꯤ ꯏꯝꯄꯦꯛꯀꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯒꯣꯄꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯈꯛ ꯀꯔꯤꯒꯤ ꯔꯥꯖꯅꯤꯇꯤꯗ ꯆꯪꯕꯤꯔꯛꯄꯅꯣ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯀꯦꯟꯗ꯭ꯔꯒꯤꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯥꯛꯀꯤꯅ ꯀꯔꯤ ꯋꯥꯈꯜ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯈꯛ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯄꯦꯟ ꯊꯣꯡꯒꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯟꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ